Thoubal District Commando amadi Tarataruk Suba Assam Rifles ki apun batim amana ngasi nungthil mioi ani yamlaba drug Konana Nambol Police Station ki manung chanba Laimram Lamkhai dagi Phagatkhre Police ki pawasina hai ngasi nungthil pung 3 rom tabada Churachandpur dagi Dimapur da aina yadaba drug sing purakadaure haibagi akaknaba paw ama fangbadagi Thoubal District ki Senior SP Jogeswandra Haubizam gi mideng makhada Thoubal gi Additional SP Operation O Wangkumbagi pautak matung ina Thoubal Commando gi OC ke Nitaranjana Luchingba Tarataruk Suba Assam Rifles ki personnel sing yauba team amana National Highway 2 gi Laimram Lamkhai da frisking amasung checking tawduna leiringaida angoba machugi Nissan Kicks registration number ML10C4537 da mioi ani lakpadagi khamduna check tawbada drug sing adu fabungam khibani hairi faraba mioi sing adu di Dimapur gi Dispur Fort Mile dagi David Basumatri Chahi Nifumathoi Apokpa Sudhir Basumatri amasung Mowa LKR Chahi Nifu Apokpa Chungsi LKR Kawe Makhoi anina thaurakliba gari adu makhatana check tawbada gari gi spare wheel manungda haptuna purakpa brown sugar sapon kep kun fangbangam ki farba mioi sing amadi potlam sing makhataba case ki damak Nambol Police Station da sinakhre hairi